Prepak na Kumja Chamapan Homfadra Mapandagi Chahi Khudinggi Pangthoktuna Lakpa Athoubasinggi Ningsing Numit 2025 HANDAK Chahi OINASU TONGAN-TONGANBA KANGLUP Singna SARUK YADUNA MAPUNG PHANA PANGTHOKKHRE Prepaki Publicity Officer Manga Kumana Thadorokpa Gerald Amadaning Ningtamba Chaukhatpa Manaba Khunai Ama Puraknaba Chathariba Ningtam Yawal Lanteng Asibu Kumang Sausinaba Honabiramba Tawaina Pontha Pikraba Laikidraba Athoubasinggi Ningsing Khubamda Laikatpaga Loinina Maira Thantuna Revolutionary Gun Salute Piba Amasung Numidangi Matamda Yumthong Khudingda Maira Katpana Thoram Asigi Mapung Oiba Saktam Oiki Loinina Prepak amadi Red Army na Pamliba Ningtamba Chaukhatpa Amasung Manaba Khunai Haiba Panthung Adu Fangdriba Fauba Khongfam Setna Leptuna Miyamgi Yeknaba Imperialist Indiagi Mathakta Ningtam Lanteng Chathakigani Hainasu Makhatari Amasung Numit Asibu Mapung Fahan Kiba Singbusu Thagatpa Fongdoraklei